Churachampur Kundariba Meitei Simulam Gipata, Amata Paidabagum Mong, the Minister Sushindro, and Fondroki wafam Labactivini, Minister of Fondoki wafam Atu Matam Damia among the sengdokpiyu Haina, Churachampurgi Kumuzamba Meitei Lekai Pattadar Association in Maketi Taxilali. Wafamasi Ta Sigi Hokibatarik Mangada, Manipur Pomba Paucheda, Churachampur Kundariba Meitei Simulam Gipata, Amata Pairam the Basi Yamna Labactivini Haina, Minister Sushindro and Fondoki wafam Adugi Matang the Manipur Press Club the Pantukiba, Pau Single, the Bama the Fondokibane, Miang Seladona Association as General Secretary, Ngariambam Ulen Mangang Nahai, Churachampurgi Kumuzamba Meitei Lekai Pattadar Association Asina, Meitei Lamsing Asibu verified to Wio Haina, Housing DC Odiba, Darun Kumar SDO Oding Matamda Deputy Registration of Society, Churachampur verified Tonga Lake Rabani, Masigi Makata Rapada, Settlement Gimaketi Haribalam Pattadarsing Asi Chumi Haina, Churachampurgi SDC the reporter okay. Masida Minister Sushindro na Fondroki wafam Masita Sing Labactivani, Housing Lady Beirang Asida, Lamda Masigi Makotong Basing the public platform the Wang Matamdang Ngoidaba wafam Adugimat Nanga Doribu wafam Adugi Matang the Mun verified Taru Matung the Wangang Biu. Nangtoki Ba wafam Aduna Tung the Churachampur Ladiba Meitei Sing the Sokpayaba wafam Henbiganu, Amarom the police officer, Chingtam and Kumar Bukuki Sing na Atamdana Hakiba Matam the Lenga Asina, Lakokiba Exan Adugum Mapung. Wadiba Churachampur Amadi Kangpopi Haribalam Ani Asidasu, Sapmanabamit Yangduna, Exan Lokotpiyu, Haki Bagolina, Mayum Makai Maina Saktuna, Lanjanariba Muising the Pidiba compensation, a Sigamatang the Su Yaning the Wafam Fongtorke. Champuda Kundaram Liba Meitei Singbu, Lamgi Pata, Amata, Pairam Daba Asi, Yamna Laibak Tibani, Haina, Honorable Minister Sushindro, Fongdokiba Wafam Asi Aranbani. Hauzik Ladiba, Irang Asida. Mantri Mandon Singna public platform da wangang ba matam da nganga doriba wafam adu matang da munna verification tawraga ngangbiyu madamdi ngangthokhiba wafam aduna tungda Churachampur da leidiba Meitei akhoida sokpa yaba wafam ohen biganu haina Kumuzama Meitei Lekai Pattadar Landowner Association asina Meitei gi lamsing asibu verified to biyu haina hauzik DC oidiba Darun Kumar S na SDO oidi ngai matamda 15 December 2022 da Deputy Register of Society Churachampur da verify taunabagi thakiba madugi makha tarakpada settlement gi mandal na haidiba lam Pattadarsing asi chummi haina verified report SDC Churachampur da letter reference number P136/SR/2022 to CCP/154 asi piraki. Maram aduna Honorable Minister Sushindro na haikhiba wafam adu sengdokpiyu. Government of Manipur na compensation pigani haina thambiriba wafam asi michang mikhai naiba manba mawongda tobiganu. Maramadi 2015 da 3 bills ILP pass tawkhibagi matangda chingi MLA gi mayum mai thakibada repairing gi oina Government of Manipur na 50 lakhs compensation piraga haujikna karigi foundation fauba yauna temthokraba victims families singda compensation oina 10 lakhs pigani hairiba asi yaningde